KOUTRUK helicopter sizinaduna ground domination hokre Kangpokpida Kuki amasung Naga luchingbasingi peace meeting chathakre. State asigi hojik oiriba law and order gi fibamga mari lainana mamangda hairok maningchingda Indian Army helicopter sizinaduna military exercise chathakibagum ngase Imphal West District amasung Kangpokpi District anigi lonaba KOUTRUK maningching thakta helicopter sizinaduna air to ground area domination exercise chathaba hokre. Amarom JDF na Kangpokpi District ki manung chanba Wafong village ta popi pambi park sana manghanba amadi popi thabada sizinaba yum khara mai thakiba thodok tuga mari lainana Kuki amasung Naga anigi marakta chawna ungkhanaba yabagi fibam lakpadagi ngasi nungtil pung amadagi hauna Kangpokpi District headquarter da nakalani makki luchingba sing yawa high level peace meeting chathaba hokre hari. Press na phangba pawgi matung inadi KOUTRUK maningching thakta helicopter sizinaduna air to ground domination exercise adu ngasi ayuk pung taretlom tabadagi hawraga numiyungba matung pung amaga minute 15 fawba chathaki. Ngasi ayuk pung taretlom tabada Indian Army gi helicopter sing leimakhonglomdagi pairakthuna KOUTRUK maningching thakta koi pai paiduna laiki. Loinana helicopter sing adu yamna nemna KOUTRUK khul mathakta supaiki. Thaudo aduda KOUTRUK khul gi khunja sing mi paiba fawba pungnaki tungda helicopter dagi thawri hadaraklaga para troops sing adu KOUTRUK maningching thakta Kuki singna saramba bunker manakta kumthakiba khunja singna unaki. Numit yungba matung fawba helicopter da para troops sing leftana holaktuna KOUTRUK maningching thakta thadaki. KOUTRUK khulgi khunja singna phongdoropagi matungina military exercise aduda saruk yakiba para troop ama soibadagi taraktuna makhut tekpadagi leimakhongda leiba army hospital da laikanana pukhi hairi. Amaramda JDF na Wafong da Kuki singna tharamba popi pambi yanthatkhiba amasung Kangpok sangkhara mai tharamkhiba thogdo adugi matangda Kuki amasung Naga singi marakta nauna ungkhannarakpa yaba fibam leibadagi district administration amasung community leaders singi marakta irang adu nemthanaba ngasi nungthil pung amarom tabadagi Kangpokpi District headquarter da high level joint peace meeting chathaba hokre hairi. Press na phangba pawgi source matung inadi meeting adu Naga singi maikaida Hill Area Committee ki chairman so oiriba nungba kendra gi MLA Dipu Gangmaina lead tawki maduda UNC Rongmai Naga People's Organization gi kangbu sing su saruk yaki. Loinana mifam aduna JDF na chathakiba thawong adubo akan mamongda condemn tawkibaga loinana community anigi marakta makhala matagi hingsa thohandana santi amasung nungsi chanan laiminana baso appeal tawki hari. Marasida security gi maikaidagi Wafong village ke Songnung village amasung masigi akoiba area da makhata na siguma thodok sing thoktanaba search and area domination gi operation hokre khudong thiningai oiba mafam singda security packet thamba yauna patrolling amasung surveillance ki thabak henga hankre. Kangpokpi gi SP Avinaf IPS masamaksu mafam aduda chatuna hakthengna yengnaba yauna local residents sing amasung CSO singa wari sanakre leiriba irang asina maram oiraga khuladu thadoktu lanjena krabasing Kuki in Peace Southwest Southern Hills ki miyeng makhada laifam chafam amasung chana thaknaba sing piba hokre hairi. Center na Manipur da Kuki jo community sing na taliba union territory amuhana reject tawrakre. Kuki jo community singi su da laiba militant group singi luchingba sing na makhoi na Manipur state da union territory ama sembaga loinana legislature yawba to khaiba separate administration ama pinaba tawrakhiba dabi adu Ministry of Home Affairs na amuke hena reject tawkhibaga loinana hojik India gi oina leiriba policy asida anauba union territory sing sembada support tawde haina phongdorakre hairi. Thazaba yaba officials gi paw matung ina ikui kuidana Delhi da pangthokiba government ka su sign tawnariba United People's Front amasung Kuki National Organization gi luchingba singa India gi mahut silliba Ministry of Home Affairs ki advisor notice in charge AK Mishra amadi atai mari leinaba official ga loinana phamkiba mifam aduda Kuki jo community amadi militant group ani asina pamliba makhoi gi demand haibadi union territory with legislature asi constitution ayaba piba dimani constitution haibasi government policy ki mathakta lai hairaduna KNO amadi UPF ki delegate singna makhoina taliba demand adu amuka hanna khanabiu haina MSA gi official amadi delegate singda haijaki. UPF amadi KNO gi presentation adu taraba matung India government ki mahut siliba MHA gi official singna Kuki jo community amadi UPF amasung KNO na taliba union territory with legislature asi yabangamloi hojik India gi oina leiriba policy asida anauba union territory sembada support tawde haina mayek singna phongdorakhi hairi. Hiram asigi matangda 2025 ki September thada KNO amadi UPF ki luchingba singa MSA gi AK Mishra na luchingba official team na hanba boundary wari sanabada tripartite su agreement amasu sign tawnaduna makhata na wari sananabagidamag yanaba ama purakhi masigi matung tarakpada chahi adugi November 3 amasung 3 da KNO amasung UPF ki luchingba singa MHA gi official singa wari sanaba matamda Kuki jo community singna taliba core demand haibadi union territory with legislature assembly asi khanaduna lakhibani mifam singa aduda Kuki jo community singa si Manipur state administrative
ꯁꯦꯠꯑꯞ ꯑꯁꯤꯒ ꯑꯃꯨꯛ ꯍꯟꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯃꯤꯟꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯋꯤꯠ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯁꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯄꯥꯡꯊꯣꯛꯈꯤꯕ KNO, UPF ꯑꯃꯗꯤ MSAꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯁꯦꯟꯇ꯭ꯔꯦꯜ BJP ꯂꯩꯉꯥꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯊꯝꯅꯕ ꯁꯤꯜꯂꯛꯈꯤꯕ ꯊꯧꯁꯤꯜ ꯑꯃꯒꯤ ꯃꯈꯥꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯁꯣꯔꯁ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ PR ꯊꯝꯂꯤꯕ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯃꯗꯤ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗꯒꯤ ꯀꯥꯔꯛꯄ MLAꯁꯤꯡꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯛꯈꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯃꯤꯇꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯖꯀꯨꯔꯥꯗꯣꯔꯗ ꯀꯨꯀꯤ 12 ꯍꯥꯠꯈꯤꯕ CRPF ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠꯗ ꯁꯨꯔꯖ ꯆꯀ꯭ꯔ ꯄꯤꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕ꯭ꯔꯤꯀꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯖꯀꯨꯔꯥꯗꯣꯔꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯔꯤꯖꯥꯔꯚ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ 2024ꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 13 ꯍꯥꯠꯈꯤꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ CRPFꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯕꯤꯄꯤꯟ ꯋꯤꯜꯁꯟꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯨꯔꯖ ꯆꯀ꯭ꯔ ꯑꯦꯋꯥꯔꯗ ꯄꯤꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯕꯤꯄꯤꯟ ꯋꯤꯜꯁꯟ 10 ꯁꯨꯕ CIF ꯕꯠꯇꯥꯂꯤꯌꯟꯗ ꯃꯇꯝ ꯑꯗꯨꯗ ꯑꯦꯁꯤꯁꯇꯦꯟꯠ ꯀꯃꯥꯟꯗꯦꯟꯠ ꯑꯣꯏꯅ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯖꯀꯨꯔꯥꯗꯣꯔꯗ ꯃꯤꯆꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯀꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤ ꯑꯃꯗꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯉꯥꯡ 3 ꯌꯥꯎꯅ ꯅꯨꯄꯤ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯆꯠꯊꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯄꯔꯦꯁꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ 2024ꯒꯤ ꯅꯕꯦꯝꯕꯔ 13ꯗ ꯖꯀꯨꯔꯥꯗꯣꯔꯒꯤ ꯑꯦꯔꯤꯌꯥꯗ ꯍꯥꯡꯗꯨꯅ ꯂꯩꯕ ꯕꯠꯇꯥꯂꯤꯌꯟ ꯑꯁꯤꯒꯤ ꯄꯣꯁꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯁꯥꯃꯛ ꯌꯥꯎꯅ CRPF ꯄꯔꯁꯣꯅꯦꯜꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ 13 ꯑꯗꯨ ꯍꯥꯠꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈꯤ꯫ UKNAꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 15ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔ ꯃꯅꯥꯛꯇ ꯂꯩꯕ ꯆꯨꯏꯕꯣꯡꯗꯒꯤ ꯔꯤꯁꯤꯀꯥꯟꯇ ꯀꯧꯕ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯤꯅꯥꯖꯥꯡ ꯀꯨꯀꯤ ꯈꯨꯜꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯕ ꯁꯔꯆ ꯑꯣꯄꯔꯦꯁꯟꯗ ꯁꯨꯗ ꯌꯥꯎꯗꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯒꯤ ꯀꯦꯝꯞꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯍꯧꯈꯤꯕ ꯄꯨꯡ 12 ꯑꯁꯤꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯤꯔꯛꯄ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯦꯔꯥꯈꯣꯡꯁꯥꯡꯕꯤ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥ ꯑꯃꯁꯨꯡ ꯇꯥꯏꯖꯥꯡ ꯈꯨꯜꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ UKNAꯅ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯁꯥꯗꯨꯅ ꯊꯝꯂꯝꯕ ꯀꯦꯝꯞ 4 ꯊꯨꯒꯥꯏꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯕꯣꯝ ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ M.A.2M K2 ꯔꯥꯏꯐꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ AK ꯑꯃ, ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯣꯡꯃꯩꯁꯤꯡꯒꯤ ꯂꯥꯏꯐ ꯔꯥꯎꯟꯗ 63, ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2, KG 3.5 ꯂꯨꯝꯕ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯑꯃꯁꯨꯡ ꯃꯨꯂꯦ ꯂꯣꯗꯤꯡ ꯕꯦꯔꯦꯜ ꯒꯟ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯣꯏꯂꯝꯀꯣꯠ ꯑꯦꯔꯤꯌꯥꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗꯅ RPG ꯔꯥꯎꯟꯗ 3, 30mm ꯒ꯭ꯔꯦꯅꯦꯗ 5, 303 ꯕꯣꯜꯠ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, ꯂꯣꯀꯦꯜ ꯃꯦꯗ ꯀꯦꯅꯟ ꯄꯝꯄꯤ ꯑꯃ, ꯄꯝꯄꯤ ꯁꯦꯜ 3, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯔꯥꯏꯐꯜ 2 ꯑꯃꯁꯨꯡ ABBL ꯀꯥꯔꯇ꯭ꯔꯤꯖ 10 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯂꯣꯟ ꯚꯤꯂꯦꯖꯇ चथखिबा ऑपरेशनदना RPG राउंड 3 30mm ग्रेनेड 5 बॉल एक्शन राइफल अमा पंपी 2 पंपी सेल्स 3 सिंगल बैरल राइफल 2 फागटपा ngamki hari के सोंगलुंगखोलदा कुकीगी युम मई थाख्रे सटडाउन लाउथोख्रे स्टेट असिदा ngarang रिपब्लिक डे की थौरमसिंग पांगथोकलिंगै चोइरकता आइने थिंख्रबा लालोलोफ जेलेरंग यूनाइटेड फ्रंट जेडीएफ की खुलाई पाइबा कैडर सिंगना कांगपोपी डिस्ट्रिक्ट के मनुंग चनबा कांगचुप एरिया दा लैबा के सोंगलुंग कुकी खुलदा लैबा युम कया मई थादुना मांगता थोहनख्रे हाइरी थौदो असिबु यानिंगदबा उट्टुना कमिटी ऑन ट्राइबल यूनिटी कोटु कांगपोपी डिस्ट्रिक्ट ना खुदकी ओइबा सटडाउन लाउथोख्रे खुंजा सिंगदगी फंगबा पाउगी मचुंगिना थौदो अदु ngarang नुमित युंगबा मतमदा के सोंगलुंग कुकी खुलदा खुलाई मतिक चाना पाइबा जेडीएफ की कैडर चंगसेलक्तुना खुल अदुदा लैबा युमसिंग मथंग मनाव नाइना मई थाबा हौबगा लोइनना खुंजा सिंग तांथोरखिबनी हाइरी थौदो अदुगी वीडियो फुटेज सिंग खुदक्ता सोशल मीडिया सिंगदा वायरल ओइदुना खुल अदुगी युम कै मई चाकपा अमदी खुंजा सिंग को चेनचेनाबगी फुटेज सिंगसु यावखी थौदो अदुदा मी असोपन यावबगी पाउदी लैट्री अमरमदा थौदो अदुगा मरी लैनना लाल हौलोब जेडीएफ ना मीडियादा थादोरकपा चेरोदा टी सोंगलुंग कुकी खुलदा युम कै सिंग मई थाखिबा दु इन्फोर्समेंट एक्शन ओइना आइन काइना पपी पांबी सिंग थाबगी मायोक्तनी चेरोल असिना हाइ चथखिबा इन्फोर्समेंट एक्शन अदु कांगपोपी डिस्ट्रिक्ट की मनुंग चनबा सोंगलुंग सदर हिल्स की वाहोंग एरियादा नार्कोटिक ट्राफिकिंग तौबा अमदी आइन काइना लमखोपचिन बसिंगी मायोक्ता चथखिबनी हाइरिबा लुप असिगी एक्शन असि लुप असिना हंजिन हंजिनना आइन काइना थबक तौबगी मायोक्ता लुप असिना वार्निंग तौख्रबसु मफम असिदा पोपी पांबी थाबा अमदी नार्कोटिक ट्राफिकिंग तौदुना फार्म हाउस साजिलकपा फार्म सिंग ऑन्थोरकपसिंग अदुबु ngarang numi yungba matung pung 12 minute 15 rom taba matamda लुप असिगे केडर सिंगना मई थादुना मांगहन ताहनखिबनी हाइरी
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯨꯞ ꯑꯁꯤꯅ ꯖꯂꯤꯌꯥꯔꯨꯡ ꯏꯟꯄꯨꯏ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯤꯡꯗ ꯑꯥꯏꯟ ꯀꯥꯏꯅ ꯌꯨꯝ ꯁꯥꯖꯤꯜꯂꯛꯄ ꯈꯨꯟꯗꯥꯁꯤꯜꯂꯛꯄꯗ ꯑꯌꯥꯕ ꯄꯤꯔꯣꯏ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡ ꯑꯁꯤꯗ ꯄꯣꯄꯤ ꯊꯥꯕ ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛ ꯅꯦꯠꯋꯥꯔꯛꯁꯤꯡ ꯃꯨꯠꯊꯠꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯟꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯇꯝꯅꯅ ꯀꯤꯍꯟ ꯈꯪꯍꯟꯅꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯗꯨꯅ ꯀꯣꯇꯨꯅ ꯈꯨꯗꯛꯇꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯦꯛꯁꯄꯤꯌꯔꯤ ꯑꯣꯏꯔꯕ ꯕꯦꯁꯀ꯭ꯌꯨꯏꯠ ꯌꯦꯟꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ 63ꯒ ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯪꯁꯟ ꯌꯥꯎꯕ ꯑꯃꯁꯨꯡ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯗ ꯑꯦꯛꯁꯄꯤꯌꯔꯤ ꯗꯦꯠ ꯍꯦꯜꯂꯕ ꯕꯤꯁꯀ꯭ꯋꯤꯠꯁꯤꯡ ꯌꯦꯟꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯊꯧꯑꯣꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯒ꯭ꯔꯨꯞꯁꯤꯡ, ꯄꯦꯔꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯅ ꯄꯕ꯭ꯂꯤꯛ ꯁꯦꯐꯇꯤꯒꯤ ꯈꯟꯗꯕ ꯑꯃꯗꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯊꯧꯋꯥ ꯁꯥꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯤꯟꯗꯥ ꯇꯧꯔꯛꯂꯤ꯫ ꯊꯥꯗꯧ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁꯗꯔ ꯍꯤꯜꯁꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨ ꯆꯦꯛꯁꯤꯟꯗꯕ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯏꯚꯦꯟꯠ ꯑꯃꯗ ꯃꯤꯌꯥꯝꯗ ꯑꯦꯛꯁꯄꯤꯌꯔꯤ ꯑꯣꯏꯔꯕ ꯕꯤꯁꯀ꯭ꯋꯤꯠ ꯌꯦꯟꯊꯣꯛꯈꯤꯕ ꯑꯗꯨ ꯐꯨꯗ ꯁꯦꯐꯇꯤ ꯑꯦꯟꯗ ꯁ꯭ꯇꯦꯟꯗꯔꯗ ꯑꯦꯛꯠ 2006ꯒꯤ ꯃꯈꯥꯗ ꯑꯦꯛꯁꯄꯤꯌꯔꯤ ꯑꯣꯏꯔꯕ ꯆꯤꯟꯖꯥꯛꯁꯤꯡ ꯇꯨꯡꯁꯤꯟꯕ ꯑꯃꯗꯤ ꯁꯄ꯭ꯂꯥꯏ ꯇꯧꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯏ꯫ ꯉꯔꯥꯡ ꯀꯥꯡꯄꯣꯛꯄꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯉꯥꯡꯁꯤꯡ ꯌꯦꯡꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯧ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯄꯕ꯭ꯂꯤꯛ ꯑꯦꯄꯣꯂꯣꯖꯤ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯔꯤ꯫ ꯖꯣꯏꯟꯠ ꯄꯤꯁ ꯃꯤꯇꯤꯡ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯤꯌꯥꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯦꯁꯣꯡꯅꯨꯡ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯃꯩ ꯊꯥꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯖꯣꯏꯟꯠ ꯄꯤꯁ ꯃꯤꯇꯤꯡ ꯑꯃ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯇꯦꯟꯁꯟ ꯋꯥꯡꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯐꯝ ꯑꯗꯨ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯅꯨꯡꯕꯥ ꯑꯦꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯗꯤꯄꯨ ꯒꯥꯡꯃꯩꯅ ꯂꯨꯆꯤꯡꯈꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ, ꯖꯦꯠ.ꯑꯦꯟ.ꯁꯤ, ꯖꯂꯤꯌꯥꯔꯣꯡ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ ꯔꯣꯡꯃꯩ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (RNPO)ꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ ꯑꯃꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯔꯛꯄꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯀꯦꯁꯣꯡꯅꯨꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝ ꯀꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯦꯟꯅ ꯀꯟꯈꯠꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁꯦꯁ (CAPF)ꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯈꯥ ꯇꯥꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ SP ꯑꯕꯤꯅꯥꯊ ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯐꯤꯚꯝ ꯌꯦꯡꯁꯤꯟꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯀꯦꯁꯣꯡꯅꯨꯡ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥ ꯀꯌꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯀꯦꯁꯣꯡꯅꯨꯡ ꯚꯤꯂꯦꯖꯀ ꯊꯪꯅꯅ ꯂꯩꯕ ꯕꯩꯇꯨꯝ ꯈꯨꯂꯦꯟꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏ꯫ ꯀꯨꯀꯤ ꯏꯟꯄꯤ, ꯁꯥꯎꯊ ꯋꯦꯁ ꯁꯗꯔ ꯍꯤꯜꯁ ꯑꯃꯗꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯔꯤꯂꯤꯐꯀꯤ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯁꯦꯟꯁꯔ ꯇꯧꯕ UN ꯋꯥꯔꯦꯞꯀꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯅ ꯚꯣꯠ ꯄꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯄ꯭ꯔꯣꯇꯦꯁ꯭ꯇꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ UN ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯕꯗ ꯆꯥꯏꯅꯥ, ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯑꯇꯩ ꯂꯩꯕꯥꯛ ꯃꯔꯤꯗ ꯏꯟꯗꯤꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯧꯈꯤꯕ ꯊꯥꯒꯤ ꯅꯝꯊꯕ ꯑꯗꯨ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯅꯕ ꯑꯣꯊꯣꯔꯥꯏꯖ ꯇꯧꯗꯨꯅ ꯆꯍꯤ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯦꯛꯠ ꯐꯥꯏꯟꯗꯤꯡ ꯃꯤꯁꯟ ꯑꯃꯒꯤ ꯃꯦꯟꯗꯦꯠ ꯑꯗꯨ ꯁꯧꯒꯠꯈ꯭ꯔꯦ꯫ ꯃꯦꯝꯕꯔ 49ꯀꯤ ꯕꯣꯗꯤ ꯑꯗꯨꯅ ꯋꯥꯔꯦꯞ ꯑꯗꯨ ꯁꯧꯒꯠꯄ ꯚꯣꯠ 25 ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ 8 ꯑꯃꯁꯨꯡ 13ꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯎꯈꯤꯗꯕꯒ ꯂꯣꯏꯅꯅ ꯄꯥꯁ ꯇꯧꯈꯤ꯫ ꯑꯀꯛꯅꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯦꯞꯁꯤꯡ ꯁꯧꯒꯠꯇꯕꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯩꯔꯛꯈꯤ ꯑꯃꯁꯨꯡ ꯏꯔꯥꯟꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯐꯤꯔꯦꯞ ꯑꯗꯨꯒꯤ ꯃꯇꯥꯡꯗ UN ꯋꯥꯔꯦꯞꯁꯤꯡ ꯑꯌꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯁ꯭ꯇꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ US ꯀꯤ ꯑꯈꯟꯅꯕ ꯊꯕꯛ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯇꯦꯍꯔꯥꯟꯅ ꯁꯧꯒꯠꯄꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯉꯩ ꯃꯇꯥꯡꯗ ꯑꯣꯏꯕꯅ ꯚꯣꯠ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ 2022ꯗ ꯐꯦꯛꯠ ꯐꯥꯏꯟꯗꯤꯡ ꯃꯤꯁꯟ ꯂꯤꯡꯈꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯅ ꯆꯨꯝꯅꯇꯒꯤ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯑꯃꯁꯨꯡ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯈꯤꯗꯦ꯫ ꯆꯨꯝꯗꯕ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯏꯊꯤꯜ ꯆꯪꯕ ꯋꯥꯔꯦꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯌꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯑꯆꯦꯠꯄ ꯁꯧꯒꯠꯄ ꯑꯗꯨꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯗ ꯏꯔꯥꯟꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯃꯣꯍꯝꯃꯗ ꯐꯥꯊꯥꯂꯤꯗ ꯊꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯛꯈꯤ꯫ ꯐꯤꯔꯦꯞ ꯑꯁꯤꯅ ꯖꯁꯇꯤꯁ, ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯣꯚꯔꯦꯟꯇꯤꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯦꯞ ꯎꯠꯂꯤ ꯍꯥꯏꯅ ꯑꯦꯛꯁꯇ ꯄꯣꯁꯠ ꯑꯃꯗ ꯑꯦꯝꯕꯦꯁꯦꯗꯔ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯕꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨ ꯏꯟꯗꯨꯅ UNꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯦꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯚꯣꯠ ꯄꯤꯈꯤ꯫ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯏꯔꯥꯅꯤꯌꯟ ꯑꯣꯊꯣꯔꯤꯇꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯔꯝꯗꯒꯤ 2024ꯗ ꯏꯟꯗꯤꯌꯥ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯒꯤ ꯍꯤꯔꯝꯁꯤꯡꯗ ꯏꯔꯥꯟꯅ
ꯋꯥ ꯉꯥꯡꯂꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯑꯃ ꯄꯤꯔꯛꯈꯤꯕ ꯃꯇꯨꯡ ꯃꯥꯌꯣꯛꯇ ꯚꯣꯠ ꯄꯤꯈꯤꯕꯗꯨ ꯀꯣꯟꯅ 2025ꯇꯅꯤ꯫ ꯂꯩꯈꯣꯜꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯌꯣꯜ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯚꯣꯠ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯀꯤ ꯃꯇꯥꯡꯗꯒꯤꯅꯤ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯗꯨꯗ ꯑꯆꯧꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯅꯨꯡꯅꯥꯡꯕꯁꯤꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯑꯣꯇꯣꯅꯣꯃꯤꯒꯤ ꯌꯦꯡꯂꯒ ꯏꯔꯥꯟꯗ ꯏꯟꯗꯤꯌꯥꯅ ꯁꯧꯒꯠꯄ ꯑꯁꯤ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯅ ꯂꯩꯔꯤꯕ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯆꯥꯕꯍꯥꯔ ꯍꯤꯊꯥꯡꯐꯝꯒꯤ ꯃꯇꯥꯡꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯕꯁꯨ ꯃꯗꯨ ꯏꯟꯗꯤꯌꯥꯅ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕ ꯎꯠꯂꯤ꯫ ꯏꯟꯗꯤꯌꯥꯅ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃꯌꯥꯏ ꯊꯪꯕ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒ ꯂꯝꯕꯤ ꯐꯥꯎꯅꯍꯟꯕꯗ ꯏꯔꯥꯟꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯅ ꯎꯏ꯫ ꯆꯥꯕꯍꯥꯔ ꯍꯤꯊꯥꯡꯐꯝꯗ ꯏꯔꯥꯟꯒꯤ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯄꯜꯂꯗꯨꯅ ꯃꯁꯛ ꯃꯃꯤꯡ ꯐꯣꯡꯗꯣꯛꯇꯕ ꯋꯥ ꯉꯥꯡꯕ ꯂꯤꯈꯨꯟ ꯑꯃꯅ ꯏꯔꯥꯟꯒ ꯐꯪꯁꯅꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯊꯝꯕꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯦꯁ ꯂꯩ ꯑꯃꯁꯨꯡ ꯗꯤꯁꯦꯝꯕꯔ 19, 2025ꯇꯒꯤ ꯍꯧꯈꯤꯕ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯅꯝꯊꯕꯒꯤ ꯃꯇꯥꯡꯗ ꯐꯦꯛꯠ ꯐꯥꯏꯟꯗꯤꯡ ꯃꯤꯁꯟꯅ ꯑꯊꯨꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯒꯤ ꯗꯤꯃꯥꯟꯗ ꯇꯧꯕ ꯌꯨꯑꯦꯟ ꯋꯥꯔꯦꯞꯄꯨ ꯏꯟꯗꯤꯌꯥꯅ ꯌꯥꯈꯤꯗꯕ ꯑꯗꯨꯗ ꯃꯁꯤ ꯎꯠꯂꯤ꯫ ꯃꯁꯤ ꯔꯤꯒꯨꯂꯔ ꯁꯦꯁꯟ ꯑꯃꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯔꯥꯟꯗ ꯁꯣꯛꯊꯔꯛꯂꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯐꯤꯚꯝ ꯈꯟꯅꯅꯕ ꯀꯥꯎꯟꯁꯤꯜ ꯑꯗꯨꯅ ꯀꯧꯕ ꯁ꯭ꯄꯤꯁꯤꯑꯦꯜ ꯁꯦꯁꯟ ꯑꯃꯅꯤ ꯃꯗꯨ ꯏꯟꯗꯤꯌꯥꯅ ꯃꯊꯧ ꯇꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ꯫ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯁꯣꯛꯈꯤꯕ ꯂꯣꯏꯅꯅ ꯂꯤꯁꯤꯡ ꯀꯌꯥ ꯐꯥꯈꯤꯕ ꯁꯥꯟꯇꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯠꯁꯤꯡ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯅꯝꯊꯕ ꯑꯗꯨ ꯋꯥꯔꯦꯞ ꯑꯗꯨꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫